ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯔꯤꯛ 3 2023 ꯍꯧꯔꯛꯈꯤꯕ ꯁꯥꯐꯣꯡꯂꯛꯈꯤꯕ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯥꯏꯐꯝꯂꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯀꯧꯕ꯭ꯔꯨ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯀꯥꯕꯗꯤ ꯂꯥꯏꯗꯅ ꯎꯕ ꯐꯥꯎꯕ ꯉꯝꯃꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 6ꯇ ꯖꯟꯇꯔ ꯃꯟꯇꯔꯗ ꯀꯧꯕ꯭ꯔꯨ ꯀꯥꯁꯤ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯇꯦꯁ ꯐꯝꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯏꯟꯗꯤꯌꯥ, ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯒꯚꯔꯅꯔ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯆꯦꯔꯣꯜ ꯑꯃ ꯑꯩꯈꯣꯏ ꯉꯁꯤ ꯊꯥꯖꯤꯟꯖꯔꯦ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯖꯕꯁꯤ ꯃꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯥꯏꯐꯝꯂꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯀꯧꯕ꯭ꯔꯨ ꯑꯁꯤ ꯑꯩꯈꯣꯏ ꯀꯥꯕ ꯃꯇꯝꯗ ꯑꯌꯦꯠ ꯑꯄꯟ ꯑꯄꯟꯕ ꯑꯦꯅꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃꯅ ꯄꯤꯕ ꯑꯣꯏꯍꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯝꯗꯝꯗ ꯏꯁꯥꯒꯤ ꯂꯝꯗ ꯏꯁꯥꯅ ꯆꯠꯄ ꯀꯥꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯌꯦꯜꯂꯛꯄ ꯊꯤꯡꯂꯛꯄ ꯃꯇꯝꯗ ꯊꯣꯛꯂꯛꯄ ꯑꯐꯕ ꯗꯥꯏꯇꯁꯤꯡ ꯑꯁꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯗꯥꯏꯇ ꯑꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯨꯕꯤꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯁꯤꯅ ꯍꯧꯗꯣꯛꯆꯗꯨꯅ ꯀꯧꯕ꯭ꯔꯨ ꯀꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯠꯅꯕ ꯃꯇꯝꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯕꯤꯗꯕꯤꯗ ꯑꯩꯈꯣꯏꯕꯨ ꯅꯤꯡ ꯏꯈꯥ ꯇꯝꯅ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯂꯥꯏꯐꯝꯂꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯀꯧꯕ꯭ꯔꯨ ꯑꯁꯤꯗ ꯃꯥꯡꯒꯣꯜ ꯑꯁꯤꯕꯥ ꯄꯤꯅꯕꯤꯗꯨꯅ ꯌꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯏꯟꯗꯤꯌꯥ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫